loinaruba mawongduna lapnaba ngamba ngamdabagi maramsu oihalli. Nungsi nungongi wa khakta natte, marup tinabasuni imong manung punbadasuni. Nungsiraba marup ama kainabada thamoisi machet kaya thokna kai. Imong manung kainabana amuk ka heli. Asumna nungsina asa kayaga loinaduna leiramlaga khanghaudana khainabasi miyoiba ama oina chaina phawi thamoida. Hena nakna loinaragana hena wahalli. Relationship makhagi wa thamkhraga kuina khanjaduna thamba asa ama kaiduna mapung phaba ngamda tamkhibadashu chaina phawribani. Kuina leiramba lam ama mafam ama thadokpada pukning nungsiba nungaitaba poi. Hek taibang khongdarakpadagi loinaduna leirakpa iyumdo thadokpa mikupta mittagi pi sintharibani. Masi pumba lapnaba khainabana piba chaina makhal asi. Asigumba chaina makhal si chinglemba so mayoknabani. Thoibina matau karamna phawganu waganu haiba yagani. Matam kharadi khangba tai. Thamoi ama palubana miyoiba ama oina poklubana ngasigi tamthiraba maichakto nongalakpada ko u haibadi karam yani. Matam mana tapna tapna puraktuna shoklaba thamoidu taisingadoribani. Pumnamak matamna. Thoibi lagtuna chinglembagi manakta famlare. Chinglemba su ngasai khai wala ngangdana hiptuna lerambado thoibi lakpaduda prap haugatli. Adumna irailai na lakani di khaludre. Anidu rumduda tongana wari sahalli. Asomdana Maheska Nancy ga thoklaga le. Nang nasamain daw ba si ay sunungay di? Tawgano ba? Sorry. Sorry do harakano. Kay gino chakchade naraga hidak chade harisibo. Nang nasamain daw raga ay nakiam guilty feel daw ramgani khangdabra. Chinglim bat tumin le. Thoibi sungang thokluraga magi wado kanmalabra khanna amuk taptharai. Sumain daw raga hanagi phibam da amuk tahan gumsi. Ay na chatlagi haibada nang handakta aibu khamgan. Relationship sidagi aina walk out tawkhibada nangi matam manghalaga aibu khamna batawganu chinglemba. Please. Matam khara nang nengon the future amagi hope thanamlaga ikhang hodana manghanbase. Manghanba nati future dugi hope thamba horakpane aigi se. Mamangdadi ai kaisu khalamde. Aigi laibak sida lakningba ma laksano ai accept tawragi khana lerambani. Apamba su leramde. Apamba leiragabu mayamna haibada yaraga chatlamgadrane aiba. Nensina haibada aina yaramgadra. Nangna haibada ai yaramgadra. Apamba leitabaduna pumnamak ilai leirambani. Ado hojikti adu natre. Aina hairi mayamse. Nang aibu ngawe khangano. Kanana sukyamna honghanbano thoibi nangbo. Ai hongdi hongle khali kaigino. Ifam khangtre. Nangna sumay dorok pa si kadayda na malap na chatlaga tumin liningi. Chinglemba. Madam krabi yo ingon. Sumayin sa tek tatok pa si ay ngamdaw ba mante. Ado hay gano. Matampi ba hay say nanggiso ay giso matamanghan sa hay baga chapman ay chinglemba. WakhaL kita khalo. Relationship se sumlihan ba chumlibra tok pa na para ba do. Ay giwaso kitang khalo. Emotionally pusilaga na taba. Rationally. Matam kharagi matungda kay gumbanang na WakhaL hungag pataradi ay ngay ki. Thoibi chinglemba da mun na yeng dunale. Mana nga saydagi ngang liba mayam si janapam khangdraba gum paurakle. Ngay gi haiba wahay duna amuk ka hena pressure ama pirak pagamane. Amuk halakini haina expecto gi haiba gumbani. Shoydana halakini haiba thazaba lei haiba gi asada. Thoibi tapna hairai. Ngay ba haiba si lakani khanglaba mafam duda ngay na bani chinglemba. Aingonda di adugi WakhaL do thamgano. Phazana nungshina loisinsi. Ugly way da kainabado hayeng waining singbada sunungairu. Adugi mathakta hatred oina sagat narakani. Adumakti ay tahaningdi. Chinglemba makhutna mamaidu khumjili. Tasengna pumloi loire magi upai leitre realize tawjarakpani. Mitki pi aduso mikup aduda khamba ngamde. Ngasai makai thingatuna thanambado upai leite senthare.
Thoibi tawfam khangda yengi. Please don't cry. Sorry. Mapidu prap taythoi. Aduga khonjel isisina tapna nganglei. Adum unabada hana daw nakaunasi. Thoibi hoi haibagi mawongda makok nomi. Jinglemba makhatay. Hana daw na canteen da cha thakminaba university hanminarakba. Mayamse amta tuo na haigano. Hairoige. Aduma hana daw na tinasi. Aduga family da ibani sumain tawrise. Nang na haigano. Ay na na haigi. Hojik hairurabadi luhongo shobda na hairani. Ay adunga moy. Ay tap na haigi ko simadi. Hoi. Nang na phay khanbado taw. Ay shiyagi. Jinglemba pido amukka sutare. Thoibi phamlambadagi haugatlaga manak jangsilaktuna mananganda tapna nanbire. Masado fever tawbagi yamna susare. Makhotna thengbada khangi. Ay chatlagi thengjile. Chak cha tho. Aduga hidak chasilo ko. Jinglemba hoi haibagi mawongda makok nomi. Thoibi su second amani tumin leplamlaga room adudagi thokre. Nupi anidu chatkre hairakanda Mahesh changlei. Ngangnariba wado adum mapandagi tarabani. Thoibi machi lengdre WakhaL lepe haibaso adum khangle. Mahesh changlaktuna Jinglembagi manak phamlakpaduda Jinglemba tapna hairei. Bye. Ay say kari awat palay ba ino khangde. Ayam ka na di hotnabani. May kay khuding da karim tawata na ba. Kari awat pa yaw krabano khangde. Jinglemba, masidi awat pa wata ba atik chaba chada ba kem nati. Thamoy yoy ba wani. Thamoy yoy ba wadane. Awat pa wata ba chang on phamlay ponte da. Yam henjana khaluranu si. Chak chasi. Aduga nari ba do. Phana ba tawsi. After 1 week, INA market ta Purnaga Sunilga ensang napi khara yengli. Nga thongnaba su yengi. Nga fresh oiba achauba khaladuna. Toina thongbagi ama, tauduna thongbagi ama. Salmon yauribado khudumbi thillaga hai Purnana. Asi laukisiro. Grill dawra jase. Taangi bani he. Taang sanu kaino. Paisa khara liksin gena dawra ikan sida. Salmon am laisi haibada paisa liksin be wa dawri. Yare ilege sakta thi sidi. Adu hairdi kishu kaidena. Hojikan se nang wam da haya desuni. Taangi ga paisa pamui ga. Pamu de yaribo. Apartment amada crore mari manga pirakan sida. Ha. Adai tungi chai sugi wa haibama. Oh, ichai su yoraboire. Yodrede. Yum su thengna palabani na planning thuna tawde aponte. Ensin chatringai dane icha sembalo hodredi kamdoni. Hano. Nanga loinabadagi yum thengna panbase longnabani aise. Aise nangna manghanbani. Aibu brainwash tawthok thamdana. Hoine, aina manghanbani. Hairiba ibunga nangsuni. Leifam thiriba natro. Hojik sale du kaya legi uraba natraba. Ure haiwane. As. Amta legi tawbase yot pangam loidori. Sunil haiba maha kaino sina. Purnagi ishaudu ubada Sunil tikhattana noi. Salman ado packet ama lawshilakle. Ngangna duna khazing achaubadu su lawsili. Purna si pot leibada pikna leiba haitaba matawi. Lauradi pulap chaurap loina. Ensang napi leirasu kezi da lei. Natraga yola iba miduna pirakpado adum puduna lakpa ama. Sabji wala bahayaduna Padigom keji ani onduna pirakpado adum puraga lakliba nupani. Pot lairingai duda Jiten thengne. Oza, tanja chana thengne da. Hai, hero ani pot tek thadana leire. Sunil na khumlei. Aikhoi purna da leiba nupido kharadi wa dawri oja. Koi dawre Sunil. Oza, pot khulai se niyom mai daw. Asaidagi aima khamnabada sidawrabani. Nati oja, padigombu keji ani ahum kanana leiba yawi khangbro. Ihe, adudi bera ani ne ha.
Adu leiba ngamba nupani waja. Yare Sunil nangsu. Nahangi fadigomdugi wari weradi yolammiba mido ubadane leiba ko. Angang ani khak tatu yolambado. Angang ani duna natrang ama laena keji ani pisilakpaneba. Jiten kanna noi Purna su suktokladuna lumkraba khaw ado lengbanda yangkhatli. Pot yambagi wasilakpa matang su oirakle. Jiten na hairae. Chairaw doribro noibo. Hoy oza. Mawong khara manhange handakte. Oh, ai de khoida la o haige dawramini ne. Phare ensang lana siko. Lana dradi kaino ni oja. Mathel lising muk pirak toine khoidagi. Ang masina ngang bathok thak sidiba. Asumna punna market adu tour tawi. Pochai lumle haidana Purna na makhoina purakpa gari aduda chattuna hapchilure. Parking room da chatluraga amuk hanjilakpadadi Jiten gi nga chak leidoba loisilamle. Kainoma chakhisi haidana cafe amada changlaga phami. Wari di makhal sure. Sunil na ngangba phabane Jiten na wari pambane chap chanakre. Market ta pochai leibagi nga makhal mathelgi adudagi amu ensang mathelgi mari lakpaduna apartment labor room da onthare. Sunil na hai 2 BHK budi 2 crore mukta phangi. Aduda yung my family chawthoraga leiba nungaitradi na sumamuk khalin. Chinna leiba si kitang isa na hana day nungaitaba. Sunil gi wadu tawada Jiten na hairae. Adu khanbanara khangdene. Aikhoi Purna sunahan aina khangnaba mafam ama leiyana aduda puban. Ado 2 BHK di pamde haine maso. 3 BHK gumba yaradi adu khange haine. Nangbu na chana sugi WakhaLga khanba hibru ita. Wari si nang na dom dekta pushile. Aikhoi gi maning room da haijin kraga park macha ama leibado khangidana. Khangi oza. Adom da mafam sunanba. Uwa ning thijana hoba paring ama leibado. Aduda building anoba amadi saba mali. Moigido 3 BHK ra 4 BHK ra di khangdre. Masa ayuksi broker duna haifet palambagi wan. Mamaldi khara haigalaani. Hozi kamain tawri sano aja. Purna khangning na hanglai. Jiten su khumi. Mapan gi wall khaba khotpa loira mal. Thong gumba adai manungi interior sembadi tawdri hai. Karim semdri male da manung dudi. Adu gumba dune ine yengisi. Broker karamba no aja. Park manaki office to. Phare dudi aja. Ai hayengla kaino ma hekta hanguragi. Leifam thibagi wari duda loishille. Pochai mayam duga punna halaklaba matung mafam chana hapchille. Yamsu yamkre. Sunil na phagi oina hairabasu Purna masa mathanta podyam du uraga mamitlaw thoktuna yengi. Mabu sumain tobra haibagi bhabda mathanta khanjaraduna. Sunil makhud anaba phabadagi nongmagi chak ensangi thabaksi mana adum tawi. Purna na thongbasi yotpa kaya yagande. Maru oina nongmagi achamba ensang kangsoi gumba, hawai gumba, iromba gumba. Manabu thonglaba mahaw ama hekta tawi. Mit thongbadi khara hai. Mit mayam marakta yena khara hena mahaw thoi. Sunil na nungdangi chak thongat khraba matung Purna magi room da changlaktuna table du da phami. Phone nga sai khai pairu da badu yengbada thoibigi text ama leirami. Article do complete ore. Matam khara changkre. Sorry. Purna text halli. Send it. Khodak ta tharai. Ngasai makai response ama ngai du na leirambadawna. Purna magi laptop adu hanglaga adu da oina yengle. Table machi dagi anuk adu lauduna upsilli. Gyan tana mayek singna panabagidama. Minute kun mukti adumna laptop mamang duda machi leng da bile. Paba luirabra luidribra so awuba ama hektana khangba ngamdraba mawongda. Kona thangda nungsa sor asangba mahondoklaga phone du lami aduga call tawi. Thoibi so Purna na call tawrakpaduda prap paikhalai. Hello. Nangi se paba luiraba. Luir. Adu khara hapkisi. Ai lairik piraki. Adugane. Aiga khangnaba editor ama lei. Monthly journal publish tawbani. Aduga su wari sase matam ama yengaga.
Masu Indian modern literature matangda interview yam tawi. Aduga contemporary authors ingi work so literature review hikikpi. Nangi article do da hapa nangdraso mathang amada kanaba yai. Hoi, yai. Thank you. Professor Shamit kido aina wari sakrabani. My project to loirabagumbani. Adusu haige tobani. Nang pau phorok pa yam phari. Oh, aingonda di ngasai hairakte. Hairani. Wari do loishilaklabadudadi ani do ngahak tumin leine. Kari wari sadoino khangdabagini. Purna tumin leiruraga prap hairai. Lairik do hojik thiloro. Yani. Ay lawla asu adum yani. Natraga haying university do ina pira asu yani. Okay. Amuk tumin leine. Purna WakhaL khallaga kana nokthore. Adum na noklakpaduda thoibi di ingak-ngakladuna. Kaidawrajatno magi kari asoiba yaurajatno khallaga tingak hangai. Kaidawrage? Haying Nathan University chatoiro. Kaibo? Haying Sandini. Thoibi tumin leikre. Purna na thilake harakpaduda khanghai haikibani. Ma haying kari numitno kamdawbano bhab oihaudre. Chummi. Haying si chairauba sutai, Sandi sutai. Adugi mayam koilang naribani. Purna wado loishiladuna hairai. Horen late evening da thoklakpa yardi thoklo. Ai walking lakani park room da. Aduda piramagi. Aigi se ataigi nati. Kuithakrani khanbagini. Thuna loihaningba. Hoi. Phare dudi. Horen pau hairage ko. Phone do thami. Ngasina ahanbani adu kuina mabani phone da wari sanaba. Purna phone screen do da yengbada 10 minutes tharami. Phone yengduna nokmi taw leirambaduda Shunil na uraduna kaurei. Oi, kaina tai chadaba yengino noido. Purna prap haugatli. Aduga room dudagi thoklei. Thoibiga phone da wari saba ngasina ahanbani. Over 10 minutes oiba. Hede naan kai khangde. Magi khonjel se phone da yam nungsi. Kamai dawni aide? Nanguna hana tha ahumari mamangda wa loisina khradaina. Loisile do kaidawrage. Aina wari sai habadi thabaki wari ni. Bab seran turan khangano. O thabaki wari da ne khonjel nungsi na pau tamli dugi wani oja. Nungsi habani kaidawrage sune. Yaroi dawri nangi thamoido. Adu yoshila agana mawina kok hotnarudana. Ekhoi myam su mating pangage. Nangni ihai haidabaduda loishinba pamba manbe. Ekhoi shu tumin leibani kaino. Oiroidaba wangangumsida. Kaino oiroidoisibo? Aina pamli nabu mi boyfriend leiba nupido hekta haijilugadro. Adu nupa thokpa kaudesune. Chawkhattaba nature kawine. Hoine adusu. Mi shu nupa koinaribani na somda kusira si tawya ponte. Farese, nangidi sing laubi Sicilia leidana. Ha, kari yuwazaruni. Luhungnaba tawarsi. Purna palakanu yare haibagi mawongda shugatladuna makhuttu phat haire. Ma handaksi Sicilia si khibadawna kanna tawri. Ayambana straightforward oiba henmanbadunani. Madu khangladuna Sicilia su laptak loinari. Hanagum toina call tawsilakpa unasi kaushilakpadudi tawdre. Ma khangle. Purna su hobe hajinba yaba nupa oiramdre haiba. Magidi tapna approach tawdawbani. Tapna bonding su build up tawrakadaba oiramle. Chakcha toklaba matung pung tara aduwaida Purna lairik tuma pairaga thoibi hoigi leifam adomda lai. Shunil su yauri. Shunil di nokninglabani. Adubu Purna na saurakadabadu ubada mamangda nokpa ngamdre. Moli solai. Lairik sisu waram manida mapugi khadrak sida. Kaibo? Kashunati. Ekhoi linthoidom ta kauthoke nang lairik to piramagane paglomda dum laoba. Kaino nang han chalamage hairo? Hoi, lao ko. Asi haina Sunil chatkre. Purna thoibi hoigi gate manaktuda leplaga call tawi. Ring khara kuina chatli. Tatlam daiduda hobe paikhale. Hek paikhalakpaga Purna na hai. Thoglo. Yauraklabra kadaida leire. Haiba wahang siphaw hangba nang hode. Call du kakre. Thoibi balcony room da laklaga makhada yengi. Purna makhut tungda
ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯅ ꯄꯥꯏꯅ ꯄꯨꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯁ꯭ꯇ꯭ꯔꯤꯠ ꯄꯣꯁ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯦꯞꯂꯤꯗꯨ ꯎꯏ ꯊꯣꯏꯕꯤꯁꯨ ꯇꯍꯥ ꯇꯍꯥ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯏ ꯄꯖꯃꯥ ꯁꯦꯠꯂꯝꯕꯗꯨ ꯇꯤ ꯁꯔꯠ ꯑꯃꯒ ꯄꯂꯥꯖꯣ ꯋꯥꯏꯠ ꯑꯃꯒ ꯑꯣꯟꯊꯣꯛꯏ ꯃꯈꯥꯗ ꯌꯥꯝ ꯊꯨꯅ ꯀꯨꯝꯂꯛꯂꯦ ꯄꯨꯔꯅ ꯊꯣꯏꯕꯤ ꯊꯣꯛꯂꯛꯄ ꯍꯦꯛ ꯎꯕꯒ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯔꯤꯛ ꯇꯨꯞꯄꯤ ꯁꯤ ꯊꯦꯡꯛ ꯌꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯀꯣꯛ ꯅꯣꯝꯃꯤ ꯄꯥꯔꯛꯂꯣꯝꯗ ꯆꯠꯇꯣꯏꯔꯣ ꯍꯧꯖꯤꯛ ꯑꯩꯁꯨ ꯆꯠꯀꯦꯅ ꯊꯣꯛꯂꯛꯏꯅꯤ ꯆꯠꯃꯤꯟꯅꯔꯁꯦ ꯃꯊꯟꯇ ꯊꯣꯛꯂꯛꯑꯒ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯃꯥꯟꯅꯕꯤ ꯉꯥꯏꯈꯤꯗꯣꯏꯔ ꯈꯟꯅ ꯄꯨꯔꯅ ꯒꯦꯠꯂꯣꯝꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯣꯛꯂꯛꯇ꯭ꯔꯦ ꯃꯊꯟꯇ ꯑꯣꯏꯔꯝꯂꯦ ꯑꯅꯤꯗꯨ ꯉꯥꯍꯧ ꯉꯥꯍꯧ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯂꯗꯨꯅ ꯄꯥꯔꯛꯂꯣꯝꯒꯤ ꯂꯝꯕꯤꯗꯨꯗ ꯂꯥꯛꯏ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯊꯣꯏꯕꯤ ꯄꯨꯔꯅꯅ ꯄꯤꯔꯛꯄ ꯂꯥꯏꯔꯤꯛꯇꯨ ꯃꯈꯨꯠ ꯑꯅꯤꯅ ꯀꯣꯜꯂꯗꯨꯅ ꯆꯠꯂꯤ ꯂꯝꯇꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯃꯩꯇꯩꯒꯤ ꯀꯨꯝ ꯑꯃ ꯂꯣꯏꯕ ꯅꯨꯃꯤꯠꯇꯨꯗ ꯈꯣꯡꯊꯥꯡ ꯇꯞꯅ ꯑꯆꯤꯛꯄꯒ ꯂꯣꯏꯅꯅ ꯊꯣꯏꯕꯤꯒꯤ ꯆꯔꯥꯡꯅꯔꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯔꯅꯒꯤ ꯆꯔꯥꯡꯅꯔꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯆꯤꯛꯄꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ So if you are too tired to speak, sit next to me because I, too, am fluent in silence.